Manipurda President rule laktringai matamda BJP na luchingba laingakta punna chetminaramba NPP gi National President su oiriba Meghalaya gi Chief Minister amadi Manipur gi Hane gi Chief Minister Nongthombam Biren anigi marakta manungda yanadabra haibagi wahang ama lakli. Meghalaya gi Hane gi Chief Minister oirambaga loinana Lok Sabha gi member amadi Speaker fawba oiramlaba PA Sangmana Kumja lisingani taramari gi April da pangthokpa Lok Sabha gi mifam amada ngang kiba wafam Manipur gi Hane gi Chief Minister N Biren na mahaki X account da ngasi thagatladuna wafam kaya phongdorakli. Matam amada PA Sangmana India gi awang nongpok state singbu kanglup ki matung inna apik pa state Oina khaidokna ba phongdoki ba wafam adu India gi apunba gi mayokta singna ba amani ngasisu Manipur gi matang da khut thingzinduna state asibu charang nahnaba hotnaba aikhoina ubu fangli Manipur gi fibam asi top pani hairaduna state asida khundaminariba yellow furup sing ngak senaba inner line permit chetnaba hawankibani Manipur gi irang asi khudakki natti haiba Meghalaya gi Chief Minister Conrad Sangmana khangadabani hairaduna laingak na lokhalakpa khongthangna khudong thiningai oi haina khanjaba kangbuna insillaga haurakhiba amani Manipur da ngamkhai gi sambal khaba haukiba amadi free movement regime regulate tawkhre haiba contract na khanglabra haina hangladuna Manipur gi Sakhangdaba anauba khulkaya mipai ningai oiba mongda hengalakliba si khanglabra haina su hangli awang nongpok state singda leidiba tungan ba group kayana FMR ILP amasung border security gi matangda maruoiba sing adu khangnarakli Manipur na thengnariba sida political gi oiba khudong chaba launaba hotnabagi mahutta masina parama oina tamsinsi hairi Amaromda Manipur gi Hane gi Chief Minister N Biren gi wafam da Meghalaya gi Chief Minister Conrad Sangmana wafam kaya phongdokladuna hiramasi gi matang da mahaki laikhidraba apokpa PA Sangma gi ming sizinnarakpa laibak thibani haina phongdorakli Luchingba asina mahaki social media X account da pirakpa paukhum da hai hauziki matamda political gi oiba wafam phongdokpagi mahutta Manipur da mahausagi fibam amadi ingtapa hanjinnaba aikhoi amata oina hotnaba mathau tai masigi damak mipum khudingmakna amata oina Manipur gi yaifanaba ki damak thabak tauba tai haina appeal taubaga loinana laikhidraba PA Sangmana pamjarambasu masimak oigani haina phongdorakli